Chinana makhoigi cruise missile bu passenger plane ama oina uhannaba technology puthokle. Chinese scientists singna makhoigi cruise missile bu yeknabagi radar da passenger plane ama oina uhannaba ngamba stealth camouflage technology ama puthokle haina lauthokre. Hariba technology asina military strategy sing maru oina Taiwan ga khuthongnarakpa matamda chauna ahongba piba ngamgadori. South China Morning Post ki matung ina anoba technology asida gold plated camouflage bell ama sizinari. Hariba technology asi cruise missile amada sizinabu matamda yeknabagi radar signature da China gi missile adu commercial aircraft amagumna uhangani. Masin maram oiraga kumang sausilaga air defense system kaya da saksin thorang lokhatpagi matam likna fanglaba yai. China gi anoba technology asi northwestern China da research team amana puthokhibani haina Chinese Journal of Radio Science na phongdokli. Anoba technology asi China gi ngangkhaidagi lapna leiba strategic location sing guwang amadi US mayo lamda khinba air defense system sing lansinduna changba ngamnaba pandamda puthokpa technology ni. Anoba technology asi laboratory da test obu matamda technology asi sijanaduna apaiba posak amagi radar cross section yamna chawba hengathanba ngami. Maramasina apikwa posak amabu asobu aeroplane amagi matau radar da uhanba ngami. Chinana camouflage bell asi kariguma posak amada kupsinba natraga yesinba yaba sanagi sarukhara yawba yot ki thauri macha amagumbani. China gi maikaidagi electronic warfare gi matangda matam sangna thejin humjinduna lakhi. Ngasigi anoba mirol asida electronic warfare asi nongmagi lusinba hengalakni. Anoba electronic countermeasure equipment amadi tool kaya khongjal yangna leibak kaya gi military service ta hapchilakli. Masina lan soknabagi kanglonda chauna ahongba pirakli. United States ki maikaidagi China na sizinariba technology asiga manaba radar reflector sing ADM 160 miniature air launch decoy da sizinaduna radar da missile makhal asi aeroplane amagum uhanba ngamkhrabani. US ki stealth aircraft F-22 amadi B-2 bomber sing dasu lunebak lens haina khangnaba lokthok loksin yaba reflector sing haptuna chali. Hariba khulai asigi matengna civilian air traffic control gi radar signature da lan gi plane makhal ani asi civilian aeroplane amagumna uhanba ngami. China na puthokliba technology asi black market ta sizinnarakadra haina US ki maikaidagi nungnangba phongdokli.